PAODAM yang tabiribasingbo ahan waqtada binitana taram noksaba loyana kurumjari. Hauzik PAODAM asigi maroyo pau thamjari. Union Minister Dr. Premasani Chandrasekhar na Kakching District ki relief camp ta satuna Sangakhre. Political leaders sing na kanglup nai na thabak tawbadagi ngasigi irang loisindabani haina gaikhangam na hairi. Amasung DSA Kakching Second Division Football League ki ngasi sanakiba match sing da PFC amasung KYWAC mai pakre. Apungayo Paulo Birase. Minister of State Communication and Rural Development Government of India Dr. Premasani Chandrasekhar Kakching District Latuna District Sigi Sanga Sagali Bamadi Relief Camp Lairiba Internally Displaced Persons Singi Awat Apayang Sangakhre. Dr. Premasani Chandrasekhar ngasi Kakching District ki khongchatta Kakching Phausupa Lekai da Nauna Saba Post Office Building amasu Minister asina Sangakhre. Maduda Chief Postmaster General North East Circle Sanjeev Ranjan Susaruk Yaki DC Office Complex ki NIC Holda BLO Singh Amadi DC Kakching SP Kakching MLA Kakching Mayang Lambam Rameshwar Amadi Atay Official kaya yauna minute kun video conference su pangthoki. Loisilakpada Community Health Center Kakching PMJSY Lambi Kakching to Langmaidong Mamang PMY scheme makhada sariba sabaloiraba yum Azadika Amrit Mahotsav ki Makada renovation Tokiba Langmaidong Gram Panchayat ki public ponamasu yengsidki. Aduga Langmaidong Relief Camp Khamanipur College Relief Camp Amadi Kalyan Ashram Relief Camp Chatuna Inmel Singhi Awadapa Hanglamki. Manipur da thole bairang asta miyo lising humpu hena awana awat apatana nallaba lairiba si yengduna solution ama purakpagi mahutta center lenga na maitai singda tonganba miyeng ama yengliba si atuba matamda handokadabani haina maira paibi apunba lo Bisnupur district MPAL na sinduna ningthokongda pangthokpa mipha amada lup asigi vice president CIS maipak tombina phongdorakli mana makhata kibada ngarang nahanda kukila loba singa nongmaina kablakpada CRPF personnel ama lekhidaba state force anina sokiba duda Assam Rifles na mafam maduda sangsinduna operation chathaduna Nomai Kabla Kiba Mui Sing Panaba Tobagi Mahutta, Maitai Singi Zagada Sangsilaga Operation Tobagi Maram Karino, Hankiba Sina Takpadi, Manipura, Assam Rifles Samadi, Central Force Sing Tambagi Matauta Dre Haina Takpani, Aduga, Irang Asida Miyambu, Ngak Senabala Riba, Isa Sing Panaba Torok Libasi, Makata Natorok Labadi, Kangla da Tokiba Todo, Dudagi Hena Tok Naba Center Lengana Singano Haiki. MPAL Secretary RK Sachina Pondokibada, Tole Beirangasa Central Forcing na Sumna Maitei Nupising na Lambi Tatlubagi Damak Tadi, FIR Panba, Aduga, Kuki Nupis na Mapilo Totuna Kalawa Power Karishu Togdaba, Misang Mikai Naibagi Tonga si Yabang Amloy, Maramasna, Misang Mikai Naiba, Sam Rifles Samadi Central Forcing, Manipur de Lotokadabani Haiki. Taramada MPAL gi President and Thambal Lema BP Singh Lebak Lay High Skiran Malama di Atay Thomi Singh Susaruk Yaki. Sungpam Pamde Central Force na Misang Mikai Nai na Tabak Tauba Ashe Aikoi Manipuri gi Prajam Oina Sungpam Pamde Maram Aduna Misang Mikai Nai ba Central Force Singbu Manipur da ki Lauthok Piu Haibase Aikoi Manipur gi Prajam Oina Empal Bisnupur District ki Thomi Oina, Aikoi, Masigi Wapam Mase, Kudakta Manipurdagi, Assam Rifle Lotokio Haibase, Asi Sarkar Mapamda, Haizeri. Assam ki Kasa district ke Bhuban Hill area da Assam police ka khuthokna bada marala huba hum hatuna AK rifle ani yauna khulai mari phagat khre khuthokna badu da police personnel ahum su sokre thodo asigi matang da image tv na phangba pauda akakna ba pawma phangmadagi ngara nungthil pong mari rom tabada Assam gi Khusudaran Police Station Konba Krishnapur Lambida Lakpa Auto Rickshaw Madagi Mar Lalhoba Hum Kulaya Konana Phaki Hairiba Kulaya Konana Faraba Lalhoba Hum Madubo Wahang Pahong Tobada Assam Mizoram border area da Lairiba Bhuban Hill area da Atopa Mar Lalhoba Kaya Kulai Paidan Laire Haibagi Pawma Phangmadagi Kasargi SP Numal Gimiyang Makada Kasar Police Amadi Assam Commando Yapun Matim Amana Faraba Hum Madugolo Satki Kasar District Additional SP na Lusingduna Operation
ꯆꯠꯊꯈꯤꯕ ꯇꯤꯝ ꯑꯗꯨꯅ Bubon Hill Yorakpada, Hana Lumdu Leramba, Kulai Matik Chana Paiba, Marla Lobasing Aduna, Edisna SP Gariauna Liba Police Team Maduda, Nomari Round Kaya, Kaptuna Embus Toraki, Police Ki Maike Degisu, Handuna Maike Nigi Marakta, Kanmamong, the Kutonaki, Kutokna Baduda, Police Personnel Hum Soki, Solaba Police Personnel Humadu, Silcha de Leba, SMC Hospital, Pukatuna Laying Jatari, Loyana, Laloba Singaduna Embus Toring Aduda, Police Ki Gari, the Yauriba, Marla Loba Humaduso, Police in the overpower Toraga Jen Naba Honabada, Security Force Ki Maike Degi Nomina Kapada, Marla Loba Humadu, Lakidabani Hairi. Thodosi Matanda Kasa Police Nasuke Sama Lokotuna Makatana Tijinbagi Tabak Chatari, Panbay Abadi, Manipur Jiri Bamda Hokiba Jun Tarutagi Hauduna, Chatariba, Pamdeba Todo, Asinamara Moiraga, Asamamadi Manipurgi Tainabam Pam Singda, Kuki Amadi Mar Kulai Paiba Kaya Sanglak Pagi Pau Labadagi, Assam Police Na Sangis Temanung da Pamdeba Todo Sing Tok the Naba, Section Torangaya Lokotuna Lakibani. Naga Kuki Irang Matamda Irang Adugi Waroshin Purak Naba Matadugi political leaders in the low Kiba Todang Adugumna, Nasi Manipur Tolibe Irang as the Su political leaders in a Puruk Kangluk Kaktagi, Kalaga, Tabak Toram Drabadi, Irang Asi Nahana Waroshin Purakangam Lamgani Haina, Hanagi Deputy CM Gaikangam na Paumishin the Pondokre, Mantri Pukri de Leba Mahaki Yumda Paumi Karaga Kanana Unabada, Wapamasi Pondora Kibani, Gaikangam Namakata Pondora Kibada, Prime Minister Yauna Lenga Asigi Marui Balu Singba Kayana Hojik Tolibe Irang Asiga, Naga Kukigi Iranga Sangdam Naduna, Matamadugi Landi Chahi Manga Hena Satki, Mi Sibasu Heli, Matamaduda Prime Minister Lakide, Wangang Kide, Haibana Singba Kaya Pondok Tuna Labasi, Lebang Macha Taba Watpa Wapamni, Naga Kuki Langa, Hojik Toliba Lana Siga Horokpa Manade, Naga Kuki Lana Dudi, Kanagumba Karana Miam, the Inchilaga Lan Tokibani, Matamadudi di Parliament Piba Fundamental Right Adunga Nasatpa, Lengak Lairami, Naga Emelega Kuki Emelega Puna Zatminaraga Irang Loisinabakana Honaduna, Lengak Amana Topam Tokpadu Tokibanina, Center na Kut Tingjin Bagi Tangai Padabadu Laikide, Hojik Lairibalenga Asidi, Pangpam Tokpa Fundamental Right. Season Aduna, Lengak Pangamdre, MLA Minister Singna Iranga Silo Chinaba Kari Honaribage Haibadu Uba Pangdre, Lengak Paiminari by MLA Minister Sing Pauba Punsinduna Tangdulai Taba Purak Nabadi Honadana, Miamda Tangdulai Taba Purak Naba Hono Haibanadi Yaroi, Lengak Nintina Ngak Pangamdraga, Hanagi Lengak, Congress Lengak Haiduna Saiduna Lady. Lady Belengasi, Tunghan Binga Gumna, Matung Halaga Satpa, Masagi Matau Toba Ngamdraga, Hanagilengak the Taina Duna Lay Belengak Oire. Sugi Matang Delenga Asna, Hanagilengak the Wapankaya Tamli, Matamadudi, Sugi Ground Rule Tugaiki De, Lengak na Matamatang Yang Sinduna Laki, Hausikti Sugi Matam Loikrabasu, Matam Sangdolibra Natraga, Loisin Krabra Haiba Pauba, Nakai Shengdana Lady. Rahul Gandhi na Manipurda Laklaga Awabatara Miyam Unakibadu, Asakpa Maidagi Haizin Banate, Opposition Leader Amaoina Ground, Kari Tori Habadu, Kangnaba, Haktengana Unaba Lakpani, Rahul Gandhi na Lakpagumna, Prime Minister Sulaklaga Iranga Siloisanaba, Kari Todang, Lokali Habadu, Kanganpam Tokpani, Miyam na Prime Minister Stasla La U Hairibasi, Mahak Masak Pazai Haibagi La U Haibanate, Manipulengana, Irang Loisanaba Honaribasi, Mai Paktabadugi Haibani, Loyana, Miyam Nasu, Lana Kanaba Karishu Purak Loidavana, Puruk Kudimba, Nungshisana Leminaba Yanaba, Lambi Timinasi, Haina Makataki. Shaolin Sarkar na accept Shaolin Soccer. I think film do ko mansan pahita. Nasi riba ko pa mapi yang moment na sakpada thabok pangsapada system na to ni hansi. Jagah criticize to banate pahanin bagi suggestion reason ye hata. Sekmai Sigi Manung Chanalaiba, 38 Kurkul Bilas the Labor Maitegi Low Paritare Nipani Matakta, Cookies in the Yamna Usit Toy Dabamong da Makoina Kumtaraglaga Low Sindana Lady Haina, Paumising Unabamada Kurkul Gram Panjaki Pradan Ireng Bam Santana Pondorakli, Nasi Kurkul Makalekai the Pamba Wakami Pamaduda, Lomi Singi Pipam Topa Sampam Pitopiu, Lomi Singi Punsikalu,
kuki singna maitai gi lo uba yaningde lo uba yadraba lomi singidamak lengakna sanction taukraba senpham athubada lomi singda phangan biu haibana singba placard kya paiki kurkul JP gi pradhan Shantana makha taraduna kurkul JPSC ki yumthong sam taragi mathakta leiba sigi apunba lo parina chatra ki mathakta leiriba sigi manungda ayambana irang astamaram oraga lo ubangam dana leiriba lomi singidama marilena ba department amadi lenga na pigani haina lokthok lakhraba sempham singadu atuba matamda pithok piu lenga asibulu singbiriba sip minister na su hairiba sempham singasi pibigani haina lokthok pa leikre maramaduna lomi singi awabasi yengbiraga sip minister na akanba miyang sangbiduna lomi miyangi awabasi amutang ko anbiu 38 kurkul bilas dalairiba maitegi low pari tare nipan muksu kuki singna kumtharak laga makoina low usinduna lairiba sisu lenga ki maikai dagi atubada miyang sangbiduna athingba pibiu masigumba kuki singi mathong huktaba thong asi makhata na sum chatharak labadi matam khara ki tungda singkhong singyada maitegi lokpham amata layaroi kuki singna loina loksing khragani haibegi nungnangbo wafam su thamlakli Communist Party of India CPI linkhat ki basahi chama mapung pharak pagaloyena laliba December ki tang kuntarukta CPI linkhat ki bama phang kanpuda awang mathak ta mapo kumon thoram pangthok lagani amadi thasi ki tarahum doidagi taramanga phawba Delhi da phangkiba CPI ki National Council meeting ni tongan tonga maware kaya lokre haina Manipur State Council CPI ki State Secretary L Thoiren na phongdorakli wapama singa se Impal ki BT Road te leiba Irawat Bhavan da CPI ki National Council meeting aduga marilena pangthokiba pawgi mifamada thoiren na phongdokibani mana makhata aduna hai National Council meeting aduda CPI bu he na mapangkan kangkhatna ba amadi leiba asigi miyang yaifana wa phongkaya khana kibagaloyena ware kaya masu lawki leiba asi scientific socialism natana matamatangi power politics tawbana chakhat pangamloi leiba asi bu corporate singna chalairabadi malengi chakhalamjen na makok thongba ngamloi lamdamasa thole beirang asi CPI na haksina lowi amadi lamdamasi yaifana ba khongjang kaya sangselakna ba warep sing meeting adu da lawki haina su ma na makhata na phongdokki sama ada lagi kita kerja menghubungi parti bersama dan dia tahu dari saya mau sih pasien yang menjadi koi kalau kita kerja sama dengan ada bahwa in the larger interest of the people to honor the pulse and mood of the people koi parti sebagai tahu ini cuma sampai ada arwah lainnya hanya ini Writers Day 2020 program marilena Symposium on Manipur Culture ki thora amangasi Naharol Sahitya Premi Samiti Imphal na sinduna Manipur Press ki Lokta Hall da pangthokre thora madu dalang Thabal Assembly Constituency ki MLA Karam Syamna thoiba mitung amadi Naharol Sahitya Premi Samiti Imphal ki Vice President Naurebam Indramani na thora mapo ina saruyaki thora madu ki manung channa sangnai rabai ba Professor Nomaitem Tombida sahi asigi Writer of the Year Lifetime Achievement Award Galoyena Samiti asigi haloiraba founder member Namairakpam Madhusudan Rajkumar Chaudhary amadi Khumdram Nandakishore Buikai Kumnabo Utpagi Thora amasu pangthokhi Thora maduga marilena Langthabal asigi MLA Karam Syamna thoiba mitungi waron piraduna hai Manipur tholiba thawdawa thokaya sida miyamna ngangna sangnariba sina miyama sina politician singdagi haisingba helabra khali aikoina lawriba thawdang asta miyamna penba poklamgadra hojik tholiba lana se kanglup ani marakta thokpa lan oina urabasu masi taraina aikoina lokpham thokte ai bai bi kaya lamdamasa leirabasu lana sigi matangda karigumba mata iba ude tholiba lana sigi waro shema purakna ba hona badai khoi puna hona minaba changi amana ngangba amana tadaba angang bana chawbagi thabak thadokduna aikoi puna thengnaminaba mathautai Malamasa lamdam amabu masak takpada lamdam adugi aiba ibi singi chawraba thodang kaya lei lamdam asi hauna loncha thaksi khasi masak khangna satpa lamda amani loinana lamdam asa tholiba lana sigi waro chama puroktuna miyam tangdu leita hanba habasi lenga ki mathoni lenga na tholiba lana si matam sana loichin noba ngamhodrabadi tungda horakadoriba mirolda awaba madi lehoragani haina su phongdokki सरकार योग्य बोलने से सरकार दा एक लान सीन ठोक थमले 14 मन आउरबनी अदब सकी बेसेन नुंगी से कोई लोइन खांगी अदुना मणिपुर दा सरकार कदी खुलाई पाइदना मणिपुरी प्रजा कन्नबया दिना लान थमरगा कोई थौना पर आरोप से अदब कोई इंटेलेक्चुअल से
adagi se hiram suding uthalai ba थासिगी तरा मरी के अयु पुंग तरा ताबा मतमदगी अरामबाई तेंगोल की लुसिंग पुरेल कोरौंगानबा खुमन्ना लमथाबा हौदुना मणिपुर के एमएलए सिंगदा मेमोरेंडम पिसिनबगी कैंपेन अदुदा हौजिक फावबदा एमएलए तरादा मेमोरेंडम पिसिनख्रे एमएलए कुंट्रा पिसिनगदबा वालिबा सिसु अथुबा मतमदा पिसिलगनी हाइना एनवायरमेंटलिस्ट मणिकांत मुतुमना फोंदोक्रे ngasi मणिपुर प्रेस क्लब की कौब्रू हॉल दा पांगथोकिबा पाउगी मिफामदा वाफामसे फोंदोलदुना मणिकांतना हाई नोमगी लमदमस्ता उमंगवामंग कोथोकपना महुसागी खलदा अहोंगबा कयाम लालिबा सि कन्नबा होनबदा मणिपुरदा लैरिबा प्राइवेट स्कूल अमदि गवर्नमेंट स्कूल सिंगदा तमलिबा महिरोय सिंगदा उ थाबगी प्रोग्राम अमा हापजिनदुना महिरोय सिंगदा ग्रेस मार्क पीबा अमदि गवर्नमेंट गी जॉब सिंग चंगबदा ट्री प्लांटेशन की सर्टिफिकेट सिंग मथौ ताहनबियो हाइदुना चंगसिलिबा कैंपेन अदुदा एमएलए खरदी सेंग खुया अमा नीबा लाकपगी मओंगदा येंगलकपा सिमक यामना लाइबक थिबनी नुंगसागी मैसाना मिया मपान थोकपा ngamdraba phawba kumja lising ani tara taruk tara teret tagi malengi khal kahendana ba kathokduna lakli hauzik phawbada u lising ani hena hinganduna lakli ba sida security na nasona lan marakta campaign chatli haiduna karem nabagi mawong kaya ulakhiba simak thamoi shokna nungaite saliba campaign asisu lan makhalamani environment kanaba honaba sisu lan mi amani khongna wana ayuktagi nungdang phawba chatpada ising khuya ama phawba pithak pibagi mahutta नीबा लाकपा ओइना उदुना गेट लॉन्सिन किबा कया अमसु थेंगनरखी हाइना मणिकांतना फोंदोखी तौबा गी महोता अदै लाइबा कनोजे आइना खोंना वाना आयुक्तगी नुमिदा नुंदिन नुंदाम जे चपा काजिदा इसिम ग्लास अमु बिथपगी महोता गेट थिंजलपगी ममी बुक्ता आइमोना तागिदबा नति अदो एमएलए खराददि दुम मावा कनो सिसिगी अदम सपोर्ट तौबगी वाहि वाता अदम थंबिरे अदुगा अखोय जे नीबा लापगी फिबम मा आई कैंपेन जे आई थंदने सोलो ओइना चपने नीबा लापगी फिबम मा लापदुदि उहनिंगे हाबिसे थमजगे नना तौला कैंपेन आशा वर्कर सिंगना मखोगी खुसुमन मतंगा चानबा मोंगदा हेंगत्रबदी थासिगी तरा निपानदगी थबक लेपगी खोंजंग संगसिलगनी तौरंबा दो मणिपुर लेंगा का हिरम खरदा यानबा पुरकपदगी मतम खरगी ओइना खोंजंग हंदोकले हाइना ऑल मणिपुर आशा वर्कर्स यूनियन की माइकैदगी फोंदोरकली ngasi manipur press club ki kobru hall da pangthokiba pawgi mifamada wafam asi union asi general secretary paunam asarani na phongdokibani mahana makha taraduna matang kaya gi mamangdagi asa workers singna thagi tolop hengat piyo amadi employee ama oina regular tahan biyo haina demand tawduna lakpani adubu ngasi khanghauduna minister ga asa workers singa unasi hairakpadagi unaru raba matung asa workers singa taliba demand singa du khanarage haina thajaba ma pirakpadagi matang kharagi oina khongjang asi handokpani haina phongdokhi kanu employee ama hoina akhoi regular tahan biu haiba pandam asi ani asi akhona tanjabani adubu ngasi akhoi minister gi ngasi haidana paw ama pibira padagi akhoi asha worker gi union gi committee sing chasaraga ngajaba matamda ngasi akhoi pandam ase akhoi wa khana jarage akhoi talibadi malase adubu akhoi sigi कोसिगी दमकता अखोगी मनुंगदा अखोगी यानबा खरा पुरकपना मरम ओइरगा अखोइना तांकाय पांदगी पांगथोकनी हाइना तौरंबा अखोगी जनरल स्ट्राइक अदो मतम खरगी नंग अखोई यथोकजरे हाइबा पांदम मसिगी मतुंगना खंजबन Lions Club of Thobal की सही लिसिंग अनि कुनमरी कुनमंगा की बोर्ड ऑफ डायरेक्टर्स की इंस्टॉलेशन सेरेमनी ngasi Thobal की खेत्री संगलेन पांगथोखरे थरमदुदा डिस्ट्रिक्ट गवर्नर लायंस क्लब इंटरनेशनल डिस्ट्रिक्ट 322D TS केसो सिंहा PMJP लायंस क्लब ऑफ Thobal की प्रेसिडेंट ओजिगसर सिंहा MJF रीजन चेयरपर्सन रीजन 3 केस मेमचा देवी MJF अमदी जोन चेयरपर्सन जोन 6 M नबचंद्रना मथंगसिना चीफ गेस्ट कम इंस्टॉलेशन ऑफिसर प्रेसिडेंट अमदी गेस्ट ऑनर सिंगोना सरुक याकी वांगोई असेंबली कंस्टिट्युएंसी की मुटुम फिबो अमदी वबगाई असेंबली कंस्टिट्युएंसी की इरोंग खुनौ अनि समननबा इम्फाल तुरेल मथक्ता सारंबा टेखरबा थोंग अथुबा मतमदा नौना साबा होबिरो हाइना प्रोग्रेसिव यूथ क्लब मुटुम फिबो नलेंगा की पुनिंग चिंगसिलकली हिरामासी गमरले नंगासी क्लब असिना सिंदुना पांगथोकपा पाउमी सिंगौनाबा मद क्लब असि जनरल सेक्रेटरी थोकचम सुरज मैतैना ममांग थागी कुंट्रागी अयुक्ता थोंग टेक्टुना मियोय अमा लेखिदबगी थौदो अदो RDNPR मिनिस्टर वाई खेमचाना सु नुमे अदुदा लागतुना नुमे हुमनी फावबगी मनुंगदा इंक्वायरी तौदुना मरा लेबसिंग सेराक पिगनी अमदी टेक्खरबा थोंग असिसु नौना सागनी हाइना मियामदा
ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯔꯛꯂꯕ ꯐꯥꯎꯕ inquiry report adu miyamangda thambasu udre aduga mara laiba singsu cherak pibagi pau tadri loinana tekno leiriba thonga si sunga si phauba lakhotaba sina maram oiraga handaki sing chawdu da thongi nakalda leiba turel leirai kya chenthakre karigumba amohana turel asdai sing charoklabadi mutum phibau area da turel leirai kairaga ichaw thokpa yana leire maramasna lenga ki marinaba singna hauji turel gi imai hantaringai matamasa tekno leiriba thonga si lokhat piu karigumba khunja singna haijaribo phamasi lenga asna tabidana leisenba tarabadi miyangi oiba khongjang su lakpa yai haina section wasu thamki tapsilaga leiba yo singa si lokhat pibadu akhoi nakan ani da leiba praja singi maikari kwaidagi apamani maramdi masina maram murakan turingi longnam bana si sum kaisila aga ani suba isaw lakpa matam de soidana mki longnam ban kaiduna thingen kaiba haiba poto soidana mki lamdam masida ju thok kadra haiba se akhoi gi thamoi da chena chingna ba akiba masu chauna leiri maram aduna mari leina ba lengang na hoji hojik leiri ba thongti iba se karamba matam da lokhat pigadoino natraga na karamba matam da mamang da haibiramba thogdok thoi ibn numir sida athuba matam da thonga si lokhalaga amuk saba haurani miyam da athuba matam da khusin nagani haina takpiramba do athuba matam haiba se sahi kayana sagadribno natragana tha kayana sagadribno haibu wahang sima leijariba club ki maikaidagi hangjari masi G20 University Connect Engaging Young Minds ki makhada Women Led Development a Game Changer haiba hiramda numi humni gi oiba National Conference ama Research and Information System for Developing Countries RIS New Delhi gi mek makhada Manipur University gi Center for Myanmar Studies amadi Department of Philosophy gi kuchamna Manipur University gi court hold up haudokre haudopagi tharamadu Manipur University Vice Chancellor Professor Naurem Lokendra University asimaki Register Professor Waheng Bamchan Babu RIS New Delhi Associate Professor Dr. Priyadarshi Das amadi Center for Myanmar Studies Manipur University Director Professor MC Arun Kumar na mathang sina chief guest president amadi guest of honor oina saruk yaki numi humni sumna thathagadaba National Conference aduga mari leyana Manipur University Vice Chancellor Naurem Lokendra na chief guest ki warol piraduna hai lamdamasa tongan tonga mafam kaya da leiriba ima kaithel singdagi hauduna khwairamban kaithel phawbada phuruk kudingmaki nupi singna lamdamasigi semilom phagana ba choba thodang lori loinana malem gi thakta lamdamasigi nupi kaya na masana kaya da masak thokna mana mathum kaya lori ba singa sibusu thagat ba phangdoki mana makha taruna haujiki matamda nupi singna food processing amadi sports na singbalam kaya da mangjil thana chatli adumakpu khudong chadaba kaya amadi adumak mayoknari aduga mathau taba training na singba phangan bagi tangai phadaba leiri loinana pangthokadariba conference asi mapung phaba ma oisanu hainasu Lokendra na phangdoki Dana Manjuri University ki hauzi ori bai suasi lenga asna thu badal loisinduna mairoi singi career kanana ba hona drabadi national issue ama oina pukhana ba hona ragani haina National Students Union of India National General Secretary Muhammad Kabir Ahmad na phongdorakle wapamasi Dana Manjuri University Students Union DMUSU na thangmai ban maistam lekai da leiba ima panthedi community hall da DMU gi wathok loisilu haina jathariba hunger strike da saruk yar na phongdokibani man makha ta na hai University asigi oragli bepiba masigi matang da lenga na thubada lokapam thokpa thabak thoram sing chap chana lokhat piu karigum lenga na sumak matam thinta handuna mairoi sing academic atmosphere da hena kaitharak pagi piba ama lakpa taragadi achoba irang ama lakpa yai loyana isu asi loisana ba national gi thakta pukhana basu NSUI gi national president ga su khana ba leire maramasna hoje awaba taraba mairoi sing asigi damak lenga na thubada taliba demand sing asi thabak don thokpiu ama song mairoi singi punsi kallu phongdoki DMUSU na thasi mapandagi sangsilakpa chara henbai khongjang numit nipani phajilakle mahiroi kaya hospitalized toba yaukre amadi police na lokhapagi thodok sing yaukrebasu taliba demand sing phangalu haina makhata na chara henbai khongjang sangsing kibadi nakalamaromda lengang asigi higher and technical education department na Manipur University da DMU gi mahiroi sing PG course tamnanabagi admission toba yahanaba ikiba chithi edugi matung ina Manipur University gi wishina
chair lauduna tha asigi tara tarukta Manipur University Admission Committee gi mifam pangthokuna DMU gi mahiroi sing PG course sing da provisional admission tohonaba gi warep lokre hairiba warep asida admission toraba mahiroi sing na sahi asigi August 12 phawbagi manungda mathau taba document sing pikhalakadabani hairi karigumba hairiba matamasi phawba marilenaba document sing pikhalak pangamdrabadi admission adu kakkani haina su warep aduda panbaga loyana singi khanduna PG course sing chada tara masing hangat pagi wafam su yauri Impal Yaripok lambi semba horamlaga hauzik lebliba si marilenaba singna tuba matamda semba loishendrabadi lambi thingbai khongjang sangsilagani haina All Kongba Road United Clubs Organization hairagli organization asi gi ko convener Seram Surjit na phongdarakpada lambi asi kongba thongdagi kairau salam phawbagi lambi asi asuki matik phattabana maram oiraga lambi asi sembinaba haiduna chief minister amadi work minister da taknaduna lakpadagi lambi semba hoki nongju thama mangda loisinaba haiduna lambi semba horaklamlaga loisindana thamlambana miyang chathok chachin tawbada chauna khudong chadaba ma oire lambi asi marilenaba singna laliba July 18 phawbagi manungda semba haudrabadi olakpa numitagi lambi thingbagi khongjang hauragani hairi na subi ba contactor da yamna akan ba wafam thamaga lambi semba hobiraki adubu lambi si semba horoi ba contactor na yamna maram chada na matat subi ba amasung yamna tapna subi bana ngasi di lambi si asuki matik phibam chadre nageta leiba praja amasung lambi si sathok sachin tawriba punamak nomagi accident thokpa misi mina pa yaudna yamna awaba mayoknarba asida akurkogi maikaidagi mari lenaba department amasung contactor masada bhawa lambi je amna thu matamda sembina ba hanjalanjan haya phawda sembiraktabana maram oiraga contactor bu akoi akurkona yamna hakchanna lawjabaga loinana lagliba tang 18 phawbagi manungda lambi asi semba horoktuna yamna thu matang manungda loisin bidragadi akurkona akan makhongjang changhin baga loinana mathang haibadi tang 13 gi ahing ngai dagi dia koi yamna kan ba makan makhya kya gi phongjan sumjoi choi na changgilal gani maram Indian Red Cross Society Bisnupur District Branch ki tarahum doi suba foundation de thorongaloyana branch asigi office ama nongna DC office Bisnupur ki complex ta DC Bisnupur L Bikram IAS na athoiba mitunglen oina ribbon kaltuna ngasi hangdokre DC office complex ki PRC hall da pangthoki ba tharamadu da DC Bisnupur loyana IRCS Bisnupur District Branch ki president Lorembam Bikram na IRCS Bisnupur District Branch ki office nongna hangdokladuna hai nongna hangdoliba IRCS branch office asigi infrastructure singi awat pa kaya lairiba singasi laihandanaba honaragani office asigi yamna mathau tariba computer set amasu piragani loyana seloina lupalak amasu phanoina haplagani hainasu laukthokhi tharamadu da state asigi oina marphu mangarak suna masagi blood p kraba IRCS Bisnupur District Branch ki light member ningthau khongdagi okram yohenba amadi PIC doctorate phanglakraba Dr Thingbaijam Saran Kumar Dr Romila amadi Dr M Ranjit light member ahumda amadi nauna yarak light member singda IRCS ki base amadi sakhangje nat ki lengyan pinoi kai khumnaki IRCS Bisnupur District Branch ki chairman soriba induction officer IRCS Bisnupurna branch asigi nauna yauraklaba member humdra mari dasu haunabi matungina wasak lauki tharamaduda DC Bisnupur L Bikram IAS SP Bisnupur KSS Ravi Kumar IPS IRCS Bisnupur District Branch ki chairman Dr W Gulapi IRCS Manipur State Branch ki chairman Narendra Ningombana athoiba mitunglen sin oina saruk yaki tharongi charomoina national first aid trainer Dr Bangkim Thokchomna master trainer oiduna emergency first aid training amasu pangthokhi Sri Lanka ki hanagi cricketer Dhamika Niroshana chahi nifuma thoibu mahaki yumda ngarang numidang nomaina katuna hatkre Gale district ki manung chanba pikpa town Ambalangala da laiba mayumda mahaki loina bi amadi makhogi macha ani ga loina leiringaida sakhangdaba miyoy amana mangonda nomai kapslambani police na miyoy du phaba ngamdri kanathi naba honari right arm fast bowler Niroshana mahaki matamda rising talent cricketer oina khangnaki lisingani amadagi lisingani mari ki manungda Gale cricket club ki dama
12 first class games amasung at least a matches Nirosana Sanaki run chahum hena amasung wicket tarama palloba ngamki lising anida Sri Lankan under 19 Shaiki Damak Nirosana Sanaba Hoki Amadi Chahiani ODI Sanaki 10 games that Sri Lankan under 19 team gi captain Oduna Sanaki Bangladesh ta anoba job quota handak ta introduce tokibada wathok oirakpadagi paramilitary force po ngang sanaba thongkhre university students na demonstration chathaduna yaningda phondokpada hingcha thokna mioi taruk sikre lisani tarani panda muthakraba job quota na chadanaba torakpada yaningda phondoduna Bangladesh ke mafam kya da sayolamadagi hena yaningda bai khongjang kanna sangsin narakhibani Government ki job ta war heroes, women, ethnic minorities amasung disabled ki dama reserve thamli khongjang manungda masibu yaningba mari yaningda basing marakta khuthok nakhi miyoi sa kya sokpan ki irang laksinaba border guard of Bangladesh Personal Singh district manga da thongkhre job quotas na government job ta chamada yankhai reserve thamli hairi sanabagi pauda District Sports Association DSA Kakching Nasina Association se playground na chathariba Second Division Football League 2024 gi ngasi sanakiba match anigi ahanba ground da PFC Tokpasing na TUC Thongjau bu panjal ani amada thoikre match asigi ahanba panjal adu TUC Thongjau gi jersey number 7 L Punsiba na match ke minute kuntra da chan ki aduga PFC Tokpasing gi panjal sing aduna jersey number 10 as mani thoina match ke minute kuntra ni pamadi jersey number 17 case Rahul na minute humpumanga da san kibani league asigi ngasigi ani suba ground ge match na KYWAC wabagai na KPSC Kakching bu panjal taruk sina da maithiba piki KYWAC wabagai gi panjal singa du jersey number 7 Andrina match ke minute tara manga kuntraum doi humpum doi jersey number 20 Angduna minute kunmari jersey number 6 Dinkuna mina humputare amadi jersey number 9 Susilna match loibe gi minute marpuga ahapa minute amada sanki Haujarabada Maroya Pamukana Pijari Union Minister Dr. Prema Sani Chandrasekhar na Kakching District Relief Camp ta chatuna yengsinkre Political leaders singna kanglup naiba thabak tawbadagi ngasigi irang loisindabani haina gaikhangamna hairi Amasong DSA Kakching Second Division Football League ki ngasi sanakiba matching da PFC amasong KYWAC mai pakre Ngasi gidi paudam pijaba matang solution jari miyeng tabiri basing wa muka nakrumjari